ꯑꯗꯤꯡ ꯃꯉꯥꯡꯒꯤꯅꯤ ꯁꯨꯃꯥꯏꯅ ꯆꯥꯎꯕꯗꯒꯤ ꯌꯥꯎꯔꯕꯅꯦ ꯚꯤꯗꯤꯑꯣ ꯆꯤꯆꯦꯗꯕꯤꯗ ꯄꯤꯁꯜꯂꯨ ꯀꯌꯥꯝ ꯂꯦꯝꯅ ꯆꯥꯒꯅꯣꯅꯦ ꯑꯁꯤ ꯈꯟꯗꯣꯛꯏꯅ ꯀꯔꯤꯒꯤ ꯅꯨꯡꯒꯤ ꯅꯨꯄꯤꯒ ꯇꯟꯁꯦ ꯇꯧꯔꯤꯁꯦ ꯅꯨꯄꯥ ꯍꯥꯏꯗꯤ ꯃꯥ ꯄ꯭ꯂꯦꯠꯀ ꯄꯨꯊꯣꯛꯇꯅ ꯆꯥꯏꯑꯕ ꯃꯥꯅ ꯄ꯭ꯂꯦꯠ ꯂꯧꯊꯣꯛꯄ ꯇꯟꯃꯟꯕꯒꯤ ꯃꯈꯨꯠꯇ ꯇꯧꯔ ꯆꯥꯏꯁꯦ ꯑꯃꯨꯛ ꯅꯅꯥ ꯃꯔꯨ ꯐꯖꯅ ꯂꯪꯗꯨ ꯁꯤ ꯂꯪꯗꯣꯏꯁꯦ ꯑꯃꯨꯛ ꯑꯗꯨ ꯆꯠꯄ ꯃꯈꯣꯡꯗ ꯄꯜꯂꯅꯤ ꯅꯅꯥ ꯃꯃꯥꯒꯤꯅꯤꯁꯦ ꯅꯅꯥ ꯃꯊꯤꯗꯣ ꯅꯅꯥ ꯃꯊꯤꯗꯣ ꯃꯃꯥ ꯑꯕꯤꯅꯥꯁꯨ ꯀꯩꯅꯣ ꯇꯧꯁꯦ ꯃꯥ ꯃꯁꯥ ꯃꯇꯣꯟꯗ ꯇꯧꯖꯔꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯉꯔꯥꯡꯅꯦ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯃꯥꯗꯤ ꯍꯟꯗꯛ ꯅꯣꯡꯅꯤꯁꯦ ꯁꯨꯃꯥꯏꯅ ꯐꯥꯗ꯭ꯔꯦꯕ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯃꯣꯏ ꯇꯣꯉꯥꯟꯅ ꯂꯦꯞꯍꯜꯂꯦ ꯍꯥꯏꯌꯦ ꯑꯁꯤ ꯐꯥꯔꯛꯇꯦ ꯁꯨꯃꯥꯏꯅ ꯐꯥꯔꯛꯇꯕꯒꯤ ꯅꯪꯁꯨ ꯂꯦꯞꯍꯧꯔꯣ ꯂꯦꯞꯄꯤꯔꯣ ꯇꯣꯉꯥꯟꯅ ꯍꯥ ꯃꯌꯥꯝ ꯃꯨꯅꯤ ꯁ꯭ꯀꯨꯜ ꯆꯠꯈꯔꯦ ꯅꯨꯅꯣꯄꯦꯗꯣ ꯃꯥꯡꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯅꯣꯡ ꯀꯟꯅ ꯇꯥꯔꯤꯑꯕ ꯍꯧꯖꯤꯛꯅꯦ ꯈꯪꯗꯦꯕꯣ ꯑꯣ ꯀꯟꯅ ꯇꯥꯔꯤ ꯅꯣꯡꯁꯨ ꯈꯣꯡꯉꯤ ꯅꯅꯥ ꯅꯪ ꯐꯨꯔꯤꯠ ꯁꯦꯠ ꯂꯩꯍꯧꯔꯦ ꯁꯦ ꯅꯅꯥ ꯂꯥꯡꯒꯅꯨꯅꯦ ꯃꯤ ꯊꯣꯛꯂꯛꯇꯔꯦꯅꯦ ꯑꯩ ꯆꯠꯇꯔꯦ ꯅꯣꯡ ꯇꯥꯕꯁꯤꯒꯅꯦ ꯑꯣꯏ ꯆꯠꯈꯔꯦ ꯃꯌꯥꯝ ꯃꯨꯅꯤ ꯆꯠꯈꯤꯗꯣ ꯅꯣꯡ ꯃꯔꯛꯁꯦ ꯀꯤꯔꯦ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯄꯦ ꯄꯨꯔ ꯊꯣꯛꯂꯛꯏꯅꯤ ꯅꯅꯥꯒ ꯑꯩꯒ ꯑꯗꯣꯝꯗ ꯂꯩꯅꯣ ꯈꯪꯗꯦ ꯆꯠꯈ꯭ꯔꯖꯥꯠꯂꯅꯦ ꯀꯩꯀꯩ ꯉꯥꯡꯉꯤꯅꯣꯅꯦ ꯚꯤꯗꯤꯑꯣꯗ ꯂꯣꯏ ꯔꯦꯀꯣꯔꯠ ꯑꯣꯏꯔꯦꯗ ꯉꯥꯡꯉꯤꯗꯣ ꯏꯃꯝꯃꯝꯃꯤꯒꯁꯨ ꯎꯗꯦꯕ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯁꯦ ꯈꯇꯪ ꯆꯥꯎꯕꯗꯒꯤ ꯌꯥꯎꯔꯕꯅꯦ ꯚꯤꯗꯤꯑꯣꯗ ꯍꯧꯖꯤꯛ ꯈꯥꯛ ꯆꯥꯎꯔꯦ ꯆꯍꯤ ꯀꯌꯥ ꯐꯥꯔꯦ ꯆꯍꯤ ꯑꯃꯒꯅꯦ ꯊꯥ 5 ꯆꯍꯤ ꯑꯃꯒ ꯊꯥ 5 ꯃꯥꯒꯤ ꯅꯍꯥꯟꯃꯨꯛ ꯚꯤꯗꯤꯑꯣ ꯂꯧꯈꯤꯕꯗ ꯀꯌꯥꯅꯣ ꯊꯥ 2 1.5ꯔ ꯀꯩꯅꯣ 네 반다 ꯆꯥꯅꯕ ꯊꯥ 1.5ꯗ ꯑꯅꯤꯗ ꯇꯨꯛꯇ ꯁꯨꯔꯤꯕꯅꯤ ꯑꯗꯨꯗꯅꯦꯕ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯆꯥꯎꯔꯦ ꯑꯩꯈꯣꯏꯅ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯔꯦ ꯅꯣꯡ ꯈꯥꯏꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯍꯜꯂꯅꯤ ꯃꯌꯥꯝ ꯑꯩ ꯌꯨꯝ ꯌꯧꯔꯛꯑꯒ ꯅꯣꯡ ꯀꯟꯅ ꯇꯥꯕꯗꯨꯒꯅꯦ ꯃꯣꯇꯣꯔ ꯎꯇꯤ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯁꯤ ꯃꯣꯇꯣꯔ ꯇꯤꯡꯁꯜꯂꯤꯅꯤ ꯁꯤꯒ ꯇꯥꯎꯔꯤꯁꯤ ꯖꯤꯔꯥꯅꯤ ꯗꯨꯀꯥꯟꯗꯩ ꯄꯨꯔꯛꯄꯗ ꯑꯗꯨꯝ ꯌꯥꯎꯔꯛꯄꯗꯣ ꯑꯗꯨꯝ ꯑꯩꯅ ꯄꯨꯟꯅ ꯍꯥꯞꯆꯤꯟꯈꯤꯕ ꯑꯗꯨꯝ Du khaba. Agar papa raincoat tuppaga like du raincoat. Papa du ada tree achoba like she got the ꯃꯌꯥꯝ ꯔꯦꯕꯤꯠꯀꯤ ꯌꯨꯝ ꯁꯥꯒꯦ ꯇꯧꯔꯤꯅꯤ ꯑꯗ ꯁꯤꯖꯤꯟꯅꯗꯕ ꯀꯥꯡꯈꯟ ꯆꯦꯀꯣꯛꯅꯦ ꯁꯤꯒꯤꯁꯦ ꯑꯗꯨꯅ ꯑꯁꯤꯒꯤ ꯀꯥꯡꯈꯟ ꯆꯦꯀꯣꯛꯁꯤꯅ ꯇꯧꯔꯒꯅꯦ ꯁꯥꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯝ ꯔꯦꯕꯤꯠꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝꯅꯦ ꯁꯤꯒꯤ ꯕꯣꯛꯁ ꯃꯆꯥꯁꯤꯗ ꯊꯝꯕꯤꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯤꯔꯛꯇ꯭ꯔꯦꯕ ꯅꯪ ꯆꯥꯎꯅ ꯃꯅꯤꯡ ꯇꯝꯅ ꯆꯣꯡꯅ ꯈꯣꯠꯅ ꯁꯥꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯒꯗꯤ ꯅꯪꯁꯨ ꯌꯦꯔꯨꯅ ꯁꯥꯏꯠ ꯑꯃ ꯃꯈꯥꯒꯤ 2 ꯃꯊꯛꯀꯤ 2 ꯑꯁꯥꯡꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯩ ꯁꯥꯏꯠꯀꯤ ꯀꯛꯇ꯭ꯔꯤ ꯑꯩꯈꯣই ꯅꯅꯥ ꯄꯄꯥ ꯇꯧꯏ ꯇꯧꯔꯥ ꯁꯤꯗ ꯂꯥꯛꯑꯣ ꯑꯩꯒ ꯁꯤꯒ ꯂꯥꯛꯑꯣ ꯁꯤ ꯄꯥꯏꯔꯣ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯦꯛꯁꯣ ꯕ꯭ꯂꯦड ꯍꯥꯏꯕꯗ ꯑꯁꯤꯅ ꯀꯛꯂꯛꯏꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯁꯦ ꯁꯨꯖꯥꯝꯁꯦ ꯀꯛꯂꯛꯏꯅꯤ ꯑꯗ ꯑꯩꯈꯣꯏ ꯅꯅꯥꯒ ꯃꯨꯅꯤꯒꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯈꯣꯡꯖꯤꯅꯤ ꯁꯤ ꯂꯩꯔꯦ ꯈꯣꯡꯖꯤ ꯅꯥꯝ ꯑꯃꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯅꯣꯕ ꯈꯪꯗꯦ ꯁꯤ ꯂꯩꯔꯦ 2 3 ꯈꯛ ꯂꯩꯔꯦ ꯈꯣꯡꯖꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯖꯨꯄꯤ ꯃꯆꯥꯗꯩꯗꯤ ꯂꯩꯇ ꯃꯥꯜꯂꯦ ꯈꯟꯕ ꯂꯩꯔꯝꯃꯤ ꯁꯤ ꯖꯨꯄꯤ ꯃꯆꯥ ꯖꯥꯔꯣꯏꯗꯣꯏꯁꯤꯅ ꯑꯁꯤ ꯀꯛꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯅꯅꯥꯅ ꯑꯁꯤꯒꯤꯁꯦ ꯆꯥꯝꯗꯣꯏꯕ ꯑꯗꯣ ꯑꯩꯅ ꯇꯤꯡꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯊꯝꯃꯨ ꯍꯥꯏꯅ ꯍꯥꯏꯕꯅꯦ ꯆꯥꯝꯈꯔꯦ ꯅꯅꯥꯁꯦ ꯐꯥꯅ ꯊꯝꯃꯨ ꯑꯂꯤꯡꯕ ꯑꯉꯥꯡꯁꯤꯗꯤꯅꯦ ꯁꯤꯒꯨꯝꯕ ꯀꯥꯔꯟꯗꯨ ꯄꯤꯁꯜꯂꯒꯅꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯍꯟꯕ ꯅꯪ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯤ ꯈꯔ ꯊꯣꯛꯂꯣ ꯀꯆꯔꯥ ꯃꯅꯥꯛꯇ ꯆꯪꯉꯦ ꯅꯪ ꯈꯔ ꯊꯣꯛꯂꯣ ꯅꯪ ꯍꯧꯒꯠꯂꯨ ꯃꯌꯥꯝ ꯑꯂꯦꯡꯕ ꯑꯉꯥꯡꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯊꯕꯛ ꯄꯤꯁꯜꯂꯒꯅꯦ ꯇꯨꯃꯤꯟꯅ ꯁꯥꯟꯇꯤꯗ ꯂꯩꯍꯟꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯅꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯐꯦꯟꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯥ ꯁꯤ ꯁꯦꯡꯗꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯅꯅꯥ ꯊꯕꯛ ꯌꯥꯝ ꯀꯜꯂꯤꯌꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯂꯧꯊꯣꯛꯏꯕꯗꯨ ꯌꯦꯡꯉꯨꯅꯦ ꯁꯤꯒꯁꯤ ꯅꯅꯥ ꯁꯤ ꯏꯁꯤꯡ ꯇꯨꯝꯕ ꯌꯥꯗꯦꯀꯣ ꯌꯥꯏꯅꯦ ꯁꯤ ꯃꯆꯝ ꯂꯩꯔꯦ ꯊꯕꯛ ꯌꯥꯝ ꯀꯜꯂꯤꯍꯦ ꯃꯆꯥꯁꯦ ꯃꯌꯥꯝ
ꯑꯁꯤꯁꯤꯡꯁꯦ ꯂꯣꯏꯅ ꯆꯥꯝꯊꯣꯛꯑꯒ ꯊꯝꯃꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯄꯥꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯨꯅꯤꯗꯣ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯆꯠꯈꯤꯑꯕ ꯃꯥ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯤꯒ ꯆꯩꯕꯒꯤ ꯖꯣꯄꯤꯗꯨꯁꯨ ꯂꯩꯔ ꯄꯨꯔꯛꯑꯅꯤ ꯑꯗꯒꯤ ꯑꯁꯤꯒꯅ ꯑꯩꯅ ꯔꯦꯕꯤꯠꯀꯤ ꯃꯣꯏꯒꯤ ꯖꯨꯡ ꯍꯥꯖꯟꯕ ꯐꯤꯔꯣꯜꯗꯣ ꯑꯗꯨꯒꯤꯗꯣ ꯁꯨꯗꯣꯛꯑꯝꯃꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯏꯔꯨ ꯊꯣꯛꯇ꯭ꯔꯤꯑꯕ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤ ꯑꯗꯣ ꯁꯤ ꯁꯨꯗꯣꯛꯑꯝꯃꯤꯅꯤ ꯑꯃꯗꯤ ꯁꯨꯔꯒ ꯌꯥꯟꯊꯣꯛꯈꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯁꯨ ꯁꯨꯗꯣꯛꯑꯒ ꯑꯗꯒꯤ ꯏꯔꯨ ꯊꯣꯛꯔꯅꯤ ꯅꯅꯥ ꯑꯩ ꯅꯪꯒꯤꯗꯣ ꯇꯧꯕ ꯉꯝꯃꯣꯏ ꯑꯩ ꯍꯧꯖꯤꯛ ꯏꯔꯨ ꯊꯣꯛꯎꯗ꯭ꯔꯣꯕꯅꯤ ꯅꯪ ꯅꯊꯣꯟ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯒꯗ꯭ꯔꯣ ꯑꯗꯨ ꯂꯧꯊꯣꯛꯅꯨ ꯃꯆꯥ ꯑꯗꯨ ꯂꯧꯊꯣꯛꯅꯨ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯃꯣ ꯁꯅꯥ ꯚꯦꯔꯤ ꯒꯨꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯃꯣ ꯉꯥꯏꯈꯣ ꯑꯩ ꯃꯄꯥꯟꯗ ꯔꯦꯕꯤꯠꯀꯤ ꯐꯤ ꯁꯨꯔꯝꯃꯤ ꯀꯥꯔꯛꯑꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯔꯦꯗ ꯀꯂꯔꯒꯤ ꯐꯨꯔꯤꯠ ꯂꯤꯠꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯂꯤꯠꯂꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯂꯤꯠꯂꯨ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯩꯅ ꯑꯗꯨꯝꯅꯦ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃꯗ ꯎꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤꯅ ꯔꯦꯗ ꯀꯂꯔꯒꯤ ꯐꯨꯔꯤꯠ ꯂꯤꯠꯄ ꯇꯨꯋꯦꯁꯗꯦ ꯅꯨꯃꯤꯠꯇꯁꯨ ꯔꯦꯗ ꯀꯂꯔꯒꯤ ꯐꯨꯔꯤꯠꯅꯦꯕ ꯔꯦꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯖꯥꯛ ꯑꯔꯥꯛꯄ ꯑꯗꯨꯒꯨꯝꯕ ꯃꯆꯨꯒꯤꯅꯦ ꯐꯨꯔꯤꯠ ꯂꯤꯠꯂꯨ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯝꯁꯦ ꯀꯣꯛ ꯂꯨꯊꯣꯔꯛꯏꯅꯦꯕ ꯁꯤ ꯐꯖꯅ ꯊꯥꯡꯒꯠꯍꯧꯗꯗꯅ ꯆꯤꯊꯔꯛꯑꯦ ꯁꯤ ꯎꯇꯤ ꯇꯧꯗꯣꯔꯕꯅꯤ ꯑꯁꯤꯒ ꯃꯣꯇꯣꯔꯁꯦ ꯑꯩꯅ ꯉꯁꯥꯏ ꯇꯤꯡꯁꯤꯜꯂꯝꯕꯗꯣ ꯈꯔ ꯄꯣꯞꯄꯦ ꯑꯗꯒꯤ ꯑꯩꯅ ꯁꯤꯡ ꯈꯔꯁꯨ ꯃꯀꯨꯕꯨꯗꯤ ꯈꯣꯛꯇ꯭ꯔꯦ ꯁꯤꯡꯁꯦ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯃꯀꯥꯟꯗ ꯑꯗꯒꯤ ꯃꯀꯛ ꯃꯀꯛ ꯁꯣꯏꯔꯒꯅꯦ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯍꯔꯤꯕꯣꯞ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯑꯁꯤꯒꯤ ꯌꯣꯡꯆꯥꯛꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯁꯤꯒꯤ ꯌꯣꯡꯆꯥꯛꯁꯦ ꯇꯤꯡꯁꯤꯜꯂꯒ ꯊꯝꯃꯝꯕ ꯁꯤ ꯈꯔ ꯑꯃ ꯍꯥꯞꯄꯅꯤ ꯁꯦ ꯌꯣꯡꯆꯥꯛꯁꯦ ꯑꯁꯤ ꯈꯤꯇꯪꯈꯛꯀ ꯍꯥꯞꯈ꯭ꯔꯅꯤ ꯕꯤꯂꯥꯇꯤ ꯁꯨꯗꯥꯁꯦ ꯆꯥꯃꯁ ꯑꯃꯒ ꯍꯥꯞꯆꯜꯂꯦ ꯅꯅꯥꯗ ꯍꯥꯏꯕꯁꯦ ꯅꯪ ꯈꯔ ꯂꯦꯜꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯦ ꯀꯌꯥꯝ ꯌꯥꯝ ꯂꯦꯜꯂ ꯄꯨꯔꯛꯑꯅꯨ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯋꯥꯏꯁꯦ ꯁꯨꯃꯥꯏꯅ ꯄꯦꯆꯛ ꯄꯦꯆꯛ ꯇꯧꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯑꯩ ꯀꯥꯝꯍꯟꯗꯔꯦ ꯃꯩ ꯃꯨꯠꯊꯠꯂꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯍꯤ ꯈꯔ ꯍꯥꯞꯆꯜꯂꯒꯦ ꯃꯌꯥꯝ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ ꯄꯨꯡ 1:30 ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯄꯥ ꯃꯆꯥ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯎꯇꯤꯗꯣ ꯍꯥꯎꯒꯗ꯭ꯔꯥ ꯌꯦꯡꯉꯨ ꯎꯇꯤ ꯌꯣꯡꯆꯥꯛꯀ ꯍꯥꯞꯄꯦ ꯍꯔꯤꯕꯣꯞ ꯈꯪꯗꯦꯗ ꯇꯦꯖꯄꯇꯥ ꯈꯔ ꯂꯣꯏ ꯁꯨꯔꯦ ꯎꯇꯤ ꯊꯣꯡꯕꯁꯦ ꯍꯥꯎꯔꯅꯤ ꯑꯗꯒꯤ ꯑꯁꯤꯒꯅ ꯌꯣꯡꯆꯥꯛ ꯉꯧꯕ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒꯅꯦ ꯉꯧꯔꯤꯕ ꯑꯗꯒꯤ ꯑꯁꯤꯒꯅ ꯑꯃꯦꯠꯄꯤ ꯂꯩꯔꯦ ꯂꯦꯕꯨꯁꯦ ꯃꯥ ꯑꯩ ꯆꯥꯕꯩꯅꯤꯗꯣ ꯑꯩꯈꯣꯏ ꯃꯄꯥ ꯆꯥꯅꯔꯒ ꯃꯥ ꯃꯆꯥꯁꯤꯃ ꯂꯧꯖꯔꯅꯤ ꯍꯧꯖꯤꯛ ꯊꯨꯡꯉꯔꯦ ꯑꯗꯨ ꯀꯨꯏꯅ ꯗꯥꯟꯁ ꯇꯧꯔꯛꯏꯗꯣ ꯀꯩꯒꯤꯅꯣ ꯃꯌꯥꯝ ꯖꯣꯄꯤ ꯂꯩꯔꯦ ꯑꯗꯨꯒ ꯅꯦꯠꯇꯤ ꯂꯩꯔꯛꯇ꯭ꯔꯤꯀꯣ ꯅꯦꯠ ꯉꯁꯤ ꯐꯖꯅ ꯃꯥꯒꯤ ꯐ꯭ꯔꯦꯝꯗꯣ ꯑꯣꯏꯍꯜꯂꯅꯤꯅ ꯌꯨꯝ ꯑꯃ ꯁꯥꯕꯒꯤ ꯃꯥꯒꯤ ꯐ꯭ꯔꯦꯝꯗꯣ ꯑꯣꯏꯍꯜꯂꯀꯥꯟꯗ ꯑꯗꯒꯤ ꯑꯣꯜꯂꯒꯅꯦ ꯅꯦꯠꯇꯨꯗꯤ ꯍꯌꯦꯡ ꯂꯧꯔꯅꯤ ꯅꯦꯠꯇꯣ ꯑꯩ ꯉꯁꯤ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏ ꯃꯄꯥ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯅꯤꯕ ꯑꯗꯨꯅ ꯉꯁꯤ ꯂꯧꯔꯔꯣꯏ ꯑꯗꯩ ꯑꯩꯒꯤꯁꯨ ꯊꯕꯛ ꯀꯜꯂꯅꯤ ꯍꯧꯖꯤꯛ ꯃꯥ ꯆꯠꯈ꯭ꯔꯒ ꯑꯗꯩ ꯑꯩꯁꯨ ꯑꯉꯥꯡ ꯇꯨꯏꯁꯟ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯖꯍꯥꯇꯥꯗꯣ ꯑꯗꯨ ꯇꯧꯗꯣꯏꯃꯤꯅ ꯊꯕꯛ ꯀꯜꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯖꯣꯄꯤꯁꯦ ꯂꯨꯄꯥ 10ꯒꯤꯅꯤ ꯌꯦꯡꯉꯨ ꯀꯌꯥꯝ ꯖꯥꯝ ꯇꯧꯈ꯭ꯔꯅꯣ ꯌꯦꯡꯉꯨ ꯑꯗꯨꯅꯦ ꯑꯩ ꯈꯪꯗꯦꯕ ꯁꯨꯃꯥꯏꯅ ꯑꯣꯜꯂꯦ ꯍꯥꯏꯗꯣ ꯈꯪꯗꯦꯕ ꯑꯗꯨꯅꯦ ꯂꯨꯄꯥ 10 ꯀꯌꯥꯝ ꯌꯥꯝꯅꯤ ꯑꯣꯛꯀꯗ꯭ꯔꯥ ꯑꯣꯏꯗ꯭ꯔꯗꯤ ꯍꯦꯟꯅ ꯑꯣꯛꯀꯗ꯭ꯔꯥ ꯍꯤꯡꯒꯣꯁꯤꯕꯣ ꯈꯪꯗꯦ ꯑꯣꯛꯀꯗ꯭ꯔꯥ ꯑꯣꯏꯗ꯭ꯔꯥ ꯈꯪꯗꯦꯕ ꯃꯆꯥꯁꯤꯗꯤ ꯑꯗꯣ ꯑꯁꯤꯗꯤ ꯁꯤꯁꯨ ꯂꯨꯄꯥ 10ꯒꯤꯅꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯇꯧꯔꯦ ꯁꯤꯁꯨ ꯑꯗꯨꯝ ꯁꯤꯗꯤ ꯑꯣꯅꯤ ꯑꯗꯣ ꯑꯁꯤꯒꯤ ꯑꯆꯧꯕ ꯁꯥꯏꯖꯁꯦ ꯑꯁꯤ ꯌꯥꯔꯣꯏ ꯁꯤꯗꯒꯤ ꯃꯆꯥꯁꯦ ꯑꯁꯤꯅꯦꯕ ꯌꯥꯗꯣꯏꯁꯦ ꯇꯛ ꯇꯧꯕꯗꯣ ꯊꯝꯃꯣ ꯑꯅꯤ ꯈꯤꯇꯪ ꯆꯩꯔꯣ ꯁ꯭ꯋꯥꯏꯗ ꯄꯨꯊꯣꯔꯛꯑꯣ ꯏꯟꯖꯥꯡ ꯃꯄꯥꯟꯅ ꯀꯥꯏꯒꯤꯅꯤꯅꯦ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯁꯥꯔꯦ ꯍꯧꯖꯤꯛ ꯁꯤ ꯁꯨꯃꯥꯏꯅꯅꯦꯕ ꯆꯥꯎꯗꯤ ꯌꯥꯝ ꯆꯥꯎꯔꯦ ꯑꯗꯨꯒ ꯑꯁꯤꯒꯤꯁꯦ ꯃꯌꯥꯏꯒꯤꯁꯦ ꯌꯥꯎꯗ꯭ꯔꯤꯑꯕ ꯑꯁꯤꯒꯤꯁꯦ ꯍꯥꯞꯁꯤꯔꯥ ꯍꯥꯞꯄꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯟꯅ ꯂꯩꯔꯤꯕꯅꯦ ꯀꯃꯥꯏꯅ ꯍꯥꯞꯇꯣꯏꯅꯣ ꯍꯥꯞꯄꯁꯨ ꯑꯁꯤ ꯑꯗꯣ ꯁꯤꯒ ꯍꯥꯞꯄꯨꯕ ꯇꯥꯔꯒꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯊꯛꯇ ꯅꯦꯠ ꯊꯝꯃꯛꯇꯣꯏꯅꯦꯕ ꯑꯗꯣ ꯅꯦꯠꯇꯣ ꯑꯃꯨꯛ ꯑꯣꯟꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯗꯨꯒꯤ ꯑꯗꯨꯝ ꯈꯜꯂꯤꯕꯅꯦ ꯀꯃꯥꯏꯅ ꯇꯧꯁꯤꯅꯣ ꯍꯥꯏꯅ ꯑꯗꯣ ꯌꯦꯡꯒꯦ ꯃꯌꯥꯝ ꯃꯄꯥ ꯗ꯭ꯌꯨꯇꯤ ꯆꯠꯈꯔꯦ ꯀꯗꯥꯏꯗ ꯅꯅꯥ ꯇ꯭ꯌꯨꯁꯟꯗ ꯊꯝꯃꯝꯃꯒ ꯑꯗꯒꯤ ꯃꯄꯥ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯅꯤ ꯑꯗꯒꯤ ꯍꯣꯔꯦꯟ ꯃꯥꯒꯤ ꯁꯨꯇꯤ ꯊꯥꯕ ꯃꯇꯝꯗꯣ ꯑꯗꯨꯒꯤ ꯑꯗꯨꯋꯥꯏꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯃꯨꯅꯤ ꯄꯨꯔꯒ ꯑꯃꯨꯛ ꯃꯣꯕꯥꯏꯜꯅꯤ ꯌꯣꯒꯥ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯌꯥꯎꯔꯒ ꯍꯜꯂꯛꯇꯣꯏꯅꯤ ꯅꯨꯡꯗꯥꯡ ꯋꯥꯖꯔꯕꯅꯦ ꯑꯃꯗ ꯆꯦꯟꯗꯅ ꯁꯣꯝꯗꯒꯤ ꯀꯩꯅꯣꯗ ꯑꯃꯨꯛ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯍꯜꯂꯛꯑꯦ ꯑꯃꯨꯛ ꯔꯦꯕꯤꯠꯀꯤ ꯖꯨꯝꯃꯨꯛ ꯁꯥꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯉꯥꯡ ꯊꯝꯃꯝꯃꯒ ꯑꯃꯨꯛ ꯇ꯭ꯌꯨꯁꯟ ꯊꯝꯃꯝꯃꯒ ꯗ꯭ꯌꯨꯇꯤ ꯆꯠꯂꯅꯤ ꯑꯗꯒꯤ ꯍꯌꯦꯡ ꯑꯃꯨꯛ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯑꯒꯅꯦ ꯌꯨꯝꯗ ꯆꯠꯀꯅꯤ ꯑꯩ ꯄꯤꯁꯨꯝ ꯑꯝꯇ ꯌꯧꯔꯛꯇꯦ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩ ꯃꯅꯥꯒ ꯆꯤꯜꯂꯛꯇꯣꯏꯅꯦ ꯀꯥꯎꯔꯤꯅꯦ
विवेकानंद ताना चतुनी मना चिलक्ट्रेने या या को जी थोलेबा मुना नाना दी गा सा पाना ट्यूशन की लमे दोगी ट्यूशन की ओजा नुपी जो लोइना नमाती योगा क्लास जुम चखनी लाइक नुनु गल जी लाए मैम जी योगा मतलब जे खेंग मन लोरे 5:30 देगी क्लास ने तो 5:29 तारे जिंगांग ना नुम 30 हेलमनी मैम योरा कांदे वो लगते मन नुनु सांगरा योरे उजी मैम मुझे इने चिंकुरी रोड लाइबा को चिचोय भाड़ा लेफम दो दु ओइना लाए चिचे फोन तौरैबा ने नुनु दो रेंट जखी ना हाइबो चाबी गा पुगी दिए तोय अदोगे इने योगा क्लास थाउद्री बांगांगी ने गा पपप तौदना हुजी मोगी भाड़ा द लाए अदुसु आई लंबी खंगदे आबै सुकुइना मयाम चलसुने आई लंबी खंगदे आबने मोय भाड़ा से अदो अखय मपादा फोन तौरागा नुमाय तौदना माका वीडियो कॉल तौरगाने राइदना मोगी गली सिबुदी चंगे अदो मयाम जुम दुमु कमाय तौदो खंगदे इसे का खरा काउगलियाबा जुम दुमु कमाय तौदो खंगदे आई लेबबुदी लैरोयबने नुनु दा मोय मनाकी जुम दुगा चंगु याद्रिबने इकाइबा हाइबदो खंगदेबो खय नुनु से केनो कमाय तौदो खंगदे से गाजे मिगोंदा हाइबसे ngamjadeba मांगने अदुना आई हुजी चलिसे माबु मोय थांनाबा मी मेमदा पुसलगा थममे दु याद्रगना खय जुमदा दुम पुरगा लानी आइगी रेंटने मा दुम पुरगा लानी अदो मयाम आई हुजी यौदोरे दि हाइरिनी दुगा आई जुमदि खंगदेको आई दुम चटलगा येंगदोनि क्याम वालिनि होने मनाक्तदि दुकान अमदि लैबने बा लंबी लालबने इबो ऐसे खंगदेबा ऐसे लंबी याम काउगल्लेबा लालबा खंगदे लैहौरबा खंगदे तौरि लाजे चुम्मिरा लंबी मु काउरे असिगा होइदोइरा गन असिगरा याम ऐसे जुम काउरेबा जानबी फंगनारे ना कहीं जो कोलाती है दा कहीं नुपी दो मोजूम दा थम माय चंगनिंग दिरो नमाना भी तो ले रमना दुगा हाँ थोड़ा क्रीन है माँ अकोई चसिरो चसला दुगा मैम आई अकोई दो इना पूरा चलन यांगांग से माँ कहीं तो इबा चिचे तो जुम दे थोलक त्रिया बने हुजी ने काबू बस दे थोलक त्रिया बा नहीं हुजी पूरा का चल असा पोसा ले रही ना ता सिनी दादा नहीं ओए ला आई जेरुंग खतंग लौगे तारी दे मु हां चांगु मुता दा लौरे आई मना कम त सिन दे टिंग टिंग हाउ ता बना ngasi ko la je हाउ ते को थुम जाई नते हई याव दे नोय लेबु सु मौद्रे नोय उ दे आई उ लेबु सु लेबु जाव दे लेबु जाव दे ना हाउ दे ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯍꯨꯝꯁꯦ ꯔꯦꯕꯤꯠ ꯁꯥꯟꯅꯔꯤ ꯑꯆꯧꯕꯤꯗꯤ ꯔꯦꯕꯤꯠ ꯄꯥꯏꯕ ꯍꯩꯖꯗꯦ ꯆꯤꯆꯦ ꯆꯧꯕꯤꯗ ꯄꯤꯁꯜꯂꯨ ꯆꯤꯆꯦ ꯆꯧꯕꯤꯗ ꯄꯤꯁꯜꯂꯨ ꯅꯅꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯅꯅ ꯆꯤꯆꯦ ꯆꯧꯕꯤꯗ ꯑꯝꯇ ꯄꯤꯌꯨ ꯐꯖ ꯐꯝ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯄꯥꯏꯕ ꯉꯝꯗ꯭ꯔꯤꯁꯦ ꯌꯦꯡꯉꯣ ꯌꯥꯝ ꯃꯨꯟꯅꯨ ꯁꯦꯂꯥ मनातन मैं मसाई है बिनीने हम अकोइना तुमी से जेंगु ब्लैंकेट से आइगी जगह जी सुपे अंगांग अनि ब्लैंकेट सुनिंगे सोनना मचे जबी ब्लैंकेट सु खरे सिनी मया को मपा दे माकिंग असि ड्यूटी ले बनिना माटी ड्यूटी से खरे दो को मारी तुमनी मयाम गुड नाइट हाइद्रा गुड नाइट